Hauzi COVID-19 gi section thorang oina lockdown chathering manungda eikhoigi miyam gi damak ahinu thilnai dena seba to biriba singi manungda eikhoigi police personnel sisu amani hauzi leijariba si lamlong bazar da duty to biriba khoi selenau sing police personnel singa unabugi tanjam tang lojege tamoi mingaptang haibio duga hauzi lockdown chathab manung sidai sida sumaina isagi duty si mayam gi tawdaba ya de khantana to biriba se masigi matang se mayam stage da kari wafam haibining ba masigi matang da kitang haibio khoina hauzi to ke ai gi mingse hijam chaw ko ai inspector ni traffic wasi Imphal is do hauzi khoina lockdown manung sida duty to jeri si mayam gi asado ri tawri bo mayam si khoina tangai fataba natana atai di yum da lai bisna khwaidagi section thorang khoigi hariba COVID-19 ba aina siragi khoi khang khaidi kannana ba ai di masigi si khoi tasengna yamna sathi ba laina adui hidak langdak laitribinina hoi yaring khaidi khoi sai sana section bai si khoi yamna darkar lai lockdown manung sibudi yaring khai curfew thugairaga chatpiri bai sinau sing chalningde hoi tangai fataba khar natana kaigumba chattaba yadaba matang waraga su adi yamna maruaina koina permission gumba DC dagi lawbiraga adumaina yam section laihanningi hoi yam section na chalhanningi hoi adu tangai fatana koi hauji curfew thugairaga chaliba singje koina pharaga adi kaigum tamda koina fine to honba adi ate mayam amsu tawri hoi tawsida adigi Praja miyam na di aidi khara warau siya wa siguma warau ba singhi tawdana ba warau bidana ba aina siguma message ai praja miyam na pining yaring di section na leiba sina khwaidege khoida safa du boye na ai adumai thamde hoi mase matang da kagumba khoina khamora sign da matam da kham bidaba aidi kyan tanada ba haitare hoi siguma su dum yagdor dinate maram di khamora haraga khamdaba gari mathak to lepa ke wari sabugumba adi sigumba su dum praja miyam da adi thengadab dinate yaring gai di khami masi akoina khamjari si kaigum maram mam leidana khami adi maram du gi matung ina kari haibi gadab kari tobi gadaba adi kari si sumaina chataba yadabi chatchabani ado khoi permission yawi natra yawde ado sumaina fajna aidi wari wata sanaraga loisangada potu aidi yamna wahi wata kallapa hoi aidi adu musu praja marakta yawdo sunate ade khoi police marakta ju hek kiguma haigada ju hayu do hek saladran haiga miyoi bani na platform ngamda ba adu musu dum mayaw ba hoi anda yaring gai di sigum musu thoktana musu hoti honai adaga mayam musu sigum yawu tamda warau giduna ma na sai message to mai tamde yam nungai jei mayam gi section thoragi da makta ahinu thilnai dana duty to biri ba tamo hoibu su kai kasban Imphal gi maike dagi su ikai khumda bu cheri aduga thambiri wa form sita biraga ekoi prajana su gyan taminasi aduga laina si thengna bata puna saruk ya minasi haiba form si amuhana thamjaraga tamo bu thagasari okay thank you koi hauzi mathang da su lamlong bazar da duty to dana laibiri ba yamba mugamuk unajage yamba gi mingam tang haibio duga mafam sidang saigi lockdown manung sidai sidang saigi tawfam thok patangai phadaba loina mokti tawo yum da laini yeba ngaktani aduma pu praja mayam gi tawdaba ya de khandana tawri ba thabak singi manung da tamhoi gi thodang si soki matik chawi haidana khanje kaya kasban Imphal na soki matik thagat phungduk seri masigi lockdown chathering ai manung sidai sta praja mayam ngak sen bidana laiba matam stage duty to biringai da kari awanungai thengnabi ba mayam da kari wafam haibine ba kitang haibiu aigi mingna Arun Kumar lamlong da duty ta jaw na hoi ya koina check tawba matam da hoi na da bida curfew thugai je ana ba ming da satpa che sang di su da ba yam yawa aduga yum swai de ni photeni adum haijam ba hoi adugumba tawbu je nungai ke adu koina aseng ba ana ba khaktangi chatpa gadi kesu problem ni leite aduga ana ba ming da che yaw da bi yam chatpa yaw che nungai ke adagi social distance thamna ba hai adu ayamana yan ta na ba male adu tangkhai ma di yan ta de ni khale hoi sai ta adu sai gi ni khalaga mayam gi ni khalaga social distance samani adu mark season ni hoi
ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯃꯣ ꯍꯣꯏꯅ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛꯀꯤ ꯇꯉꯥꯏ ꯐꯗꯕꯅꯤ ꯈꯜꯂꯒ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗꯩꯁꯤꯗ ꯌꯨꯝꯗ ꯂꯩꯕ ꯐꯪꯗꯕ ꯃꯈꯩ ꯁꯨꯃꯥꯏꯅ ꯊꯣꯛꯄꯤꯔꯛꯇꯅ ꯃꯌꯥꯝꯒꯤ ꯉꯥꯛ ꯁꯦꯟꯕꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯇꯥꯃꯣꯍꯣꯏꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯤ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯝꯂꯣꯡꯗꯒꯤ ꯁꯨꯝ ꯂꯥꯛꯆꯔꯒ ꯄꯣꯔꯣꯝꯄꯥꯠꯇ ꯑꯃꯨꯛ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤ ꯇꯧꯗꯅ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯔꯒ ꯑꯃꯨꯛ ꯎꯅꯖꯒꯦ ꯇꯥꯃꯣꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯤ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯏꯁꯥꯅ ꯗ꯭ꯌꯨꯇꯤ ꯇꯧꯕꯤꯕ ꯃꯇꯝꯗ ꯀꯔꯤ ꯃꯌꯥꯝꯁꯤꯗ ꯍꯥꯏꯕꯤꯅꯤꯡꯕ ꯀꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯦꯡꯅꯕꯤꯕ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯄꯨꯡ 2 ꯐꯥꯎꯕꯗꯤ ꯃꯥꯔꯀꯦꯠ ꯍꯥꯡꯍꯟꯗꯅ ꯁꯤꯗ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯥꯔꯀꯦꯠ ꯍꯥꯡꯍꯟꯕꯁꯤꯗꯩꯗ ꯏꯁꯥꯅ ꯗꯔꯀꯥꯔ ꯂꯩꯕ ꯌꯨꯝꯒꯤ ꯄꯣꯠꯆꯩ ꯂꯩꯒꯗꯕ ꯂꯥꯛꯄꯁꯤꯡꯗꯨꯁꯨ ꯃꯤ ꯌꯥꯝ ꯊꯣꯛꯄꯤꯗꯕꯤꯗ ꯗꯔꯀꯥꯔ ꯂꯩꯕ ꯏꯃꯨꯡꯗꯒꯤ ꯃꯤ ꯑꯃꯃꯝ ꯊꯣꯛꯄꯤꯔꯒ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯊꯝꯕꯤꯔꯒ ꯐꯖꯅ ꯄꯣꯠꯆꯩ ꯂꯩꯕꯤꯔꯒ ꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯍꯜꯂꯒ ꯏꯆꯥ ꯏꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯦꯟꯅꯔꯒ ꯂꯩꯕꯤꯌꯨ ꯗꯔꯀꯥꯔ ꯂꯩꯇꯕꯗ ꯁꯔꯀꯥꯔꯅ ꯍꯥꯡꯉꯤꯕꯁꯤ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯕꯤꯔꯒ ꯀꯣꯏꯆꯠ ꯆꯠꯇꯅ ꯇꯧꯕꯤꯒꯅꯨ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕꯤꯔꯒ ꯌꯨꯝꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ COVID-19 ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅꯕ ꯂꯩꯅꯥ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯗꯤꯖꯤꯁ ꯑꯁꯤꯕꯨ ꯉꯥꯛꯊꯣꯛꯅ ꯏꯁꯥꯗꯒꯤ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯑꯌꯥꯡꯄꯜꯂꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯕꯤꯔꯤꯕ ꯏꯌꯥꯝꯕ ꯑꯃꯨꯛ ꯎꯅꯖꯒꯦ ꯃꯤꯡ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯊꯦꯡꯅꯕꯤꯕ ꯉꯁꯥꯏꯒꯤ ꯏꯁꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯕꯤꯕ ꯃꯇꯝꯗ ꯂꯣꯛꯗꯥꯎꯟꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯄꯕ꯭ꯂꯤꯛꯇ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯖꯦꯝꯁ ꯀꯃꯥꯏ ꯀꯧꯋꯦ ꯑꯩ CDO ꯏꯝꯐꯥꯜ ꯏꯁꯀꯤꯅꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯄꯕ꯭ꯂꯤꯛꯁꯦ ꯌꯥꯔꯤꯈꯩ ꯌꯨꯝꯗ ꯂꯩꯕꯤꯕ ꯃꯄꯥꯟ ꯊꯣꯛꯄꯤꯗꯕ ꯁꯦꯐ ꯗꯤꯁꯇꯦꯟꯁ ꯊꯝꯕ ꯑꯁꯤ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯅꯤꯡꯉꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯑꯁꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯐꯠꯇꯕ ꯇꯝꯊꯤꯕ ꯂꯩꯅꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯃꯤꯑꯣꯏꯕ ꯑꯃꯕꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯔꯒ ꯒꯣꯔꯃꯦꯟꯅ ꯍꯥꯏꯕ ꯌꯥꯔꯤꯈꯩ ꯌꯥꯕꯤꯕ ꯒꯣꯔꯃꯦꯟꯅ ꯍꯥꯏꯕ ꯌꯥꯔꯤꯈꯩ ꯆꯠꯄꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯄꯕ꯭ꯂꯤꯛꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯂꯩꯅꯥ ꯆꯦꯟꯗꯕ ꯂꯝꯗꯝ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯖꯔꯅꯤ ꯑꯗꯨꯒ ꯇꯥꯃꯣ ꯍꯣꯏꯗꯤ ꯄꯨꯟꯅ ꯃꯐꯝ ꯑꯃꯗ ꯗ꯭ꯌꯨꯇꯤꯁꯤ ꯃꯤ ꯀꯌꯥꯃꯨꯛ ꯇꯧꯕꯤ ꯑꯗꯨꯒ ꯄꯨꯡ ꯀꯌꯥꯃꯨꯛ ꯗ꯭ꯌꯨꯇꯤ ꯇꯧꯕꯤ ꯀꯔꯤ ꯁꯤ ꯃꯇꯥꯡꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣꯅꯦ ꯗ꯭ꯌꯨꯇꯤ ꯇꯧꯕꯗꯤ ꯑꯩꯈꯣꯏꯁꯦ ꯃꯣꯔꯅꯤꯡ ꯇꯧꯔꯦ ꯑꯥꯐꯇꯔꯅꯨꯟꯗ ꯉꯥꯛꯇꯪ ꯂꯟꯁ ꯕ꯭ꯔꯦꯛ ꯂꯩ ꯑꯗꯨ ꯃꯇꯨꯡꯗ ꯏꯚꯤꯅꯤꯡ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯅꯤ ꯗ꯭ꯌꯨꯇꯤ ꯇꯧꯕꯗꯤ ꯂꯣꯀꯦꯁꯟ ꯑꯦꯛꯖꯦꯛꯂꯤ ꯁꯤꯗ ꯍꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯕꯥꯏꯜꯒꯤ ꯑꯣꯏꯅꯗꯤ ꯖꯒꯥꯁꯦ ꯏꯝꯐꯥꯜ ꯏꯁꯀꯤ ꯆꯥꯎꯕꯅꯤꯅ ꯗꯤꯁꯇ꯭ꯔꯤꯛꯁꯤꯅ ꯃꯐꯝ ꯈꯔ ꯆꯠꯅꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟ ꯊꯨꯒꯥꯏꯕ ꯀꯥꯡꯕꯨꯁꯦ ꯃꯇꯝ ꯍꯦꯛ ꯌꯧꯕ ꯃꯌꯥꯝ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯤꯗꯅꯕ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯀꯥꯔꯐ꯭ꯌꯨ ꯄꯥꯁ ꯄꯥꯏꯗꯕ ꯃꯄꯥꯟ ꯃꯌꯨꯝ ꯍꯟꯍꯟꯕ ꯃꯥꯛꯁ ꯎꯞꯇꯕ ꯃꯌꯥꯝꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯄꯅꯦ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯒ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯄꯕ꯭ꯂꯤꯛꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯕꯤꯔꯛꯀꯅꯤ ꯈꯜꯂꯤ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅꯁꯨ ꯄꯕ꯭ꯂꯤꯛꯄꯨ ꯅꯨꯡꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯄꯕ꯭ꯂꯤꯛꯅ ꯍꯥꯏꯕ ꯌꯥꯅꯔꯒ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯨ ꯑꯗꯨꯃꯥꯏꯅ ꯆꯠꯀꯅꯤ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯕꯨꯁꯨ ꯑꯩꯅ ꯋꯤꯁ ꯇꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯅ ꯂꯩꯕꯤꯔꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯔꯒ ꯑꯃꯨꯛ ꯎꯅꯖꯒꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯨ ꯑꯩ ꯏꯁꯥꯃꯛ PC ꯅꯤ ꯑꯩ ꯃꯤꯡꯅ ꯁꯦꯔꯣꯖꯤꯠ ꯀꯧꯖꯩ ꯑꯩꯈꯣꯏ ꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯕꯁꯦ ꯑꯅꯝꯕꯅ ꯑꯩꯈꯣꯏ PC ꯈꯔꯒ ꯑꯗꯩꯗꯤ BDF ꯏꯆꯤꯜ ꯏꯅꯥꯎ ꯈꯔꯒ ꯇꯧꯖꯕꯅꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯗ꯭ꯌꯨꯇꯤ ꯇꯥꯏꯃꯤꯡꯁꯦ ꯔꯣꯇꯦꯁꯟ ꯎꯪꯉꯛꯄꯅꯤꯅ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝ ꯐꯠꯂꯛꯇꯕ ꯍꯥꯏꯕꯗꯤ ꯐꯠꯇꯕꯗꯤ ꯅꯠꯇꯕ ꯑꯐꯕ ꯑꯣꯏꯕꯅꯤ ꯆꯨꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯇꯝꯒꯤꯗꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯤ ꯑꯗꯨꯕꯨ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡ ꯊꯨꯒꯥꯏꯕ ꯀꯥꯡꯕꯨ ꯈꯔꯁꯦ ꯑꯩꯈꯣꯏ ꯐꯨꯕ ꯈꯣꯠꯄ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯇꯧꯗ꯭ꯔꯦ ꯐꯖꯅ ꯉꯥꯡꯅ ꯁꯛꯅꯔꯒ ꯃꯌꯨꯝꯗ ꯊꯥꯗꯣꯛꯄ ꯈꯣꯠꯄ ꯑꯗꯩꯗꯤ ꯂꯝ ꯍꯦꯜꯂꯒꯅ ꯐꯥꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯋꯥꯠꯂꯤꯉꯩꯗ ꯑꯗꯨꯝ ꯍꯜꯂꯣꯅ ꯑꯗꯨꯝ ꯍꯥꯏꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯤꯟꯖꯕꯅꯤ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯗ꯭ꯌꯨꯇꯤꯁꯤꯗꯤ ꯑꯩꯈꯣꯏ ꯔꯣꯇꯦꯁꯟꯅꯤꯅ ꯄꯨꯡ 4 ꯇꯧꯔꯛꯄ ꯌꯥꯎꯏ 5 ꯇꯧꯔꯛꯄ ꯌꯥꯎꯏ ꯑꯗꯨ ꯑꯍꯤꯡ ꯆꯨꯞꯄ ꯂꯦꯛꯏ ꯑꯗꯨꯝ ꯑꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯒꯗꯤ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤ ꯆꯠꯄꯁꯤ ꯃꯇꯝ ꯈꯔ ꯁꯨꯇꯤ ꯂꯧꯊꯣꯛꯑꯣ ꯀꯥꯏꯅ ꯍꯥꯏꯕꯒꯨꯝꯕꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯁꯞꯄꯣꯔꯠ ꯄꯤꯗ ꯍꯥꯏꯕꯗꯤ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯅꯤꯅ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯍꯦꯛꯇ ꯍꯥꯏ ꯌꯥꯄꯣꯟꯇꯦ ꯆꯠꯂꯣ ꯑꯗꯨꯝ ꯅꯁꯥ ꯆꯦꯛꯁꯤꯟꯖꯧꯅ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯇꯥꯔꯦ ꯄꯕ꯭ꯂꯤꯛꯇ ꯑꯩꯅ ꯃꯦꯁꯦꯖ ꯄꯤꯅꯤꯡꯕꯁꯤ ꯌꯥꯔꯤꯒꯩ ꯃꯥꯛꯁ ꯎꯞꯄꯤꯕ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯇꯩꯅꯕ ꯈꯣꯠꯅꯕ ꯐꯖꯅ ꯑꯗꯨꯝ ꯇꯩꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯕꯗꯤ ꯁꯔꯀꯥꯔꯅ ꯀꯥꯔꯐ꯭ꯌꯨ ꯍꯥꯡꯕ ꯃꯇꯝꯗ ꯊꯣꯛꯄꯤꯔꯛꯎ ꯑꯗꯨꯒ ꯂꯣꯛꯗꯥꯎꯟ ꯃꯇꯝꯗꯗꯤ ꯊꯣꯛꯄꯤꯔꯛꯀꯅꯨꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯂꯨꯔꯕ ꯇꯥꯟꯐꯝꯁꯤꯗꯩꯁꯤꯗ ꯇꯉꯥꯏ ꯐꯗꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯈꯟꯗꯅ ꯗ꯭ꯌꯨꯇꯤ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯊꯧꯅꯤꯖꯔꯤ ꯊꯥꯒꯠꯆꯔꯤ